ꯑꯩꯈꯣꯏꯒꯤ YouTube ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯅꯔꯦꯇꯔ ꯑꯣꯏꯕꯤꯔꯤꯕ ꯁꯅꯥꯊꯣꯏ ꯍꯛꯆꯥꯡ ꯉꯝꯗꯅ ꯂꯩꯕ ꯃꯔꯝꯅ ꯃꯍꯥꯛꯅ ꯍꯛꯆꯥꯡ ꯈꯔ ꯀꯟꯈꯠꯂꯛꯇ꯭ꯔꯤ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯋꯥꯔꯤ ꯑꯃꯈꯛꯇ ꯑꯩꯅ ꯍꯩꯇ ꯃꯌꯥꯝꯒꯤꯗꯃꯛ ꯄꯥꯊꯣꯛꯆꯒꯦ꯫ ꯑꯩꯍꯥꯛ ꯑꯍꯩꯕ ꯅꯔꯦꯇꯔꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯗꯤ ꯃꯌꯥꯝꯁꯨ ꯐꯥꯎꯕꯤꯔꯛꯀꯅꯤ, ꯑꯗꯨꯕꯨ ꯆꯦꯅꯦꯜ ꯑꯁꯤ ꯍꯥꯡꯂꯒ ꯂꯩꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯄꯥꯊꯣꯛꯆꯕꯅꯤ꯫ ꯃꯌꯥꯝꯅꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯀꯟꯆꯟ ꯃꯨꯇꯨꯝ, ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯊꯃꯣꯏꯒꯤ ꯁꯝꯕꯜ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ꯫ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ꯫ ꯃꯁꯤꯅꯤ ꯄꯨꯟꯁꯤ ꯍꯥꯏꯁꯦ꯫ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯕꯨ ꯀꯗꯥꯏꯗꯒꯤ ꯂꯧꯔꯛꯈꯤꯗꯣꯏꯅꯣ? ꯅꯨꯡꯉꯥꯏꯔꯦ꯫ ꯄꯩꯁꯥ ꯅꯣꯏꯅ ꯄꯤꯕꯤꯕ꯭ꯔꯣ? ꯑꯩꯅ ꯌꯨ ꯊꯛꯑꯒ ꯅꯥꯔꯜ ꯄꯥꯝꯃꯨꯗ꯭ꯔꯥ ꯀꯥꯏꯅ? ꯍꯣꯏ, ꯅꯊꯧ ꯇꯧꯅꯦ꯫ ꯑꯩ ꯄꯥꯟꯅꯔꯒ ꯅꯣꯏ ꯇꯣꯂꯣꯞ ꯐꯪꯕ꯭ꯔꯕ? ꯁꯤꯌꯥ, ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ꯫ ꯁꯤꯜꯍꯩꯕ ꯃꯈꯣꯡ ꯀꯥꯔꯟ ꯆꯜꯂꯤ ꯐꯩꯔꯞ ꯄꯥꯛꯈ꯭ꯔꯕ ꯁꯣꯔꯣꯛ ꯑꯗꯨꯗ ꯁꯤꯟꯕ ꯊꯨꯡꯅ ꯍꯥꯏꯔꯪ ꯂꯥꯎꯗꯨꯅ ꯂꯥꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯗꯨ ꯁꯣꯔꯣꯛꯇ ꯑꯆꯠ ꯑꯋꯣꯛ ꯇꯧꯔꯤꯕ ꯃꯤꯁꯤꯡꯅ ꯐꯜꯂꯞ ꯌꯦꯡꯅꯩ꯫ ꯍꯥꯏꯐꯦꯠꯁꯨ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯅꯣꯛꯏ꯫ ꯃꯈꯥ ꯇꯥꯅ ꯅꯣꯛꯄꯗꯤ ꯉꯝꯅꯗꯦ꯫ ꯑꯉꯥꯎꯕꯅꯤ, ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯈꯟꯕ꯭ꯔꯥ ꯈꯪꯗꯦ꯫ ꯁꯤꯜꯍꯩꯕ ꯎꯈꯤꯅꯤ ꯈꯟꯅ ꯅꯣꯛꯂꯝꯕꯗꯨ ꯑꯗꯨꯃꯛ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯅꯈꯤ꯫ ꯁꯤꯜꯍꯩꯕꯅ, ꯅꯋꯥ ꯂꯧꯗꯦ ꯍꯥꯏꯁꯤꯅꯤ꯫ ꯑꯩꯒꯤ ꯊꯤꯕꯣꯡ ꯊꯥꯛꯄꯤꯕ꯭ꯔꯣ ꯅꯣꯏꯅ? ꯅꯋꯥ ꯑꯝꯇ ꯂꯧꯗꯦ꯫ ꯑꯩ ꯎꯔꯒ ꯅꯆꯤꯟ ꯃꯦꯜꯂ ꯅꯣꯏꯗꯨꯅ ꯀꯩꯒꯤꯅꯣ? ꯑꯩꯁꯦ ꯎꯗ꯭ꯔꯤꯕꯣ ꯍꯥꯟꯅ? ꯌꯦꯡꯖꯔꯣ ꯄꯦꯟꯅ, ꯅꯃꯤꯠ ꯄꯦꯟꯅ ꯌꯦꯡꯉꯣ꯫ ꯁꯤꯌꯥ, ꯀꯩ ꯀꯥꯟꯗꯕꯗ, ꯀꯔꯤꯝ ꯀꯊꯥꯏꯅꯔꯗꯅ꯫ ꯁꯤꯜꯍꯩꯕ ꯌꯨ ꯐꯨꯜꯗꯅꯤ ꯃꯥꯅ ꯉꯥꯎꯔꯤꯁꯤ꯫ ꯋꯥ ꯉꯥꯡꯉꯤꯅꯦꯅ ꯇꯧꯔꯤꯗꯨ ꯏꯌꯦꯠ ꯌꯦꯠꯁꯤꯟꯅꯩ꯫ ꯃꯈꯣꯡ ꯃꯔꯤ ꯑꯃꯠꯇ ꯁꯝꯅꯗ꯭ꯔꯦ꯫ ꯑꯃ ꯉꯥꯡꯂꯤꯉꯩꯗ ꯑꯃ ꯑꯃꯨꯛ ꯂꯥꯝꯁꯤꯜꯂꯤ꯫ ꯑꯇꯥꯕ ꯃꯤ ꯃꯀꯣꯛ ꯉꯥꯎꯅꯒꯅꯤ ꯁꯣꯏꯗꯅ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯃꯆꯤꯟ ꯈꯔ ꯌꯥꯡꯕ ꯂꯝꯕꯤꯗ ꯆꯠꯄ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯂꯥꯎꯔꯛꯏ꯫ ꯀꯀꯥ, ꯅꯪꯒꯤ ꯐꯨꯔꯤꯠꯇꯣ, ꯈꯣꯡꯒ꯭ꯔꯥꯎꯗꯨꯁꯨ, ꯆꯄꯜꯗꯨꯁꯨ꯫ ꯁꯤꯜꯍꯩꯕ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ, ꯑꯉꯥꯡꯗꯨꯗ ꯃꯃꯥꯏꯗꯨ ꯑꯣꯟꯁꯤꯜꯂꯛꯇꯨꯅ꯫ ꯀꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ? ꯁꯤ ꯎꯕ꯭ꯔꯥ? ꯁꯤ ꯍꯥꯎꯕꯅꯤ, ꯑꯃꯨꯛꯇꯪ ꯃꯍꯥꯎ ꯌꯦꯡꯒꯦꯔꯣ? ꯍꯩ ꯄꯦꯇꯋꯥ! ꯁꯤꯜꯍꯩꯕ ꯃꯈꯨꯕꯥꯛ ꯑꯆꯧꯕꯗꯨ ꯊꯥꯡꯒꯠꯇꯨꯅ ꯑꯉꯥꯡꯗꯨꯗ ꯎꯠꯂꯤ꯫ ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯀꯤꯗꯅ ꯂꯥꯎꯔꯒ ꯆꯦꯟꯈ꯭ꯔꯦ꯫ ꯁꯤꯜꯍꯩꯕ ꯃꯈꯥ ꯇꯥꯅ ꯂꯥꯎꯗꯨꯅ ꯂꯥꯛꯏ꯫ ꯁꯤꯜꯍꯩꯕꯅ, ꯄꯦꯇꯋꯥ, ꯃꯣꯏꯅꯁꯨ ꯑꯩꯉꯣꯟꯗ ꯅꯣꯛꯅꯕ ꯁꯥꯔꯤꯅꯦ꯫ ꯑꯩꯒꯤ ꯐꯨꯔꯤꯠ, ꯈꯣꯡꯒ꯭ꯔꯥꯎ, ꯆꯄꯜ ꯀꯩꯗꯧꯔꯒꯦꯕ? ꯁꯤꯜꯍꯩꯕ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ, ꯑꯉꯥꯡꯁꯤꯡꯗꯨꯅ ꯍꯥꯏꯔꯝꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗꯤ ꯉꯧꯈ꯭ꯔꯕ ꯐꯨꯔꯤꯠ ꯑꯗꯨ ꯑꯃꯨꯕ ꯑꯣꯜꯂꯝꯂꯦ, ꯃꯅꯤꯡ ꯃꯃꯥꯡꯁꯨ ꯑꯣꯟꯅꯔꯝꯂꯦ꯫ ꯑꯣꯟꯅꯕꯗ ꯅꯠꯇꯦ, ꯃꯊꯛ ꯃꯈꯥꯁꯨ ꯑꯣꯟꯅꯔꯝꯂꯦ꯫ ꯁꯦꯠꯂꯤꯕ ꯈꯣꯡꯒ꯭ꯔꯥꯎ ꯑꯃꯨꯕ ꯃꯆꯨ ꯑꯗꯨꯁꯨ ꯍꯨꯝꯕꯥꯡ ꯀꯥꯔꯦ꯫ ꯂꯩꯈꯣꯝꯋꯣ ꯂꯩꯅꯥꯡꯋꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ꯫ ꯈꯨ ꯃꯊꯛꯀꯤ ꯑꯗꯨꯗꯁꯨ ꯁꯦꯒꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯁꯨ ꯑꯣꯏ ꯊꯪꯕꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯅꯥꯝ ꯑꯗꯨ ꯈꯨ ꯃꯊꯛ ꯐꯥꯎꯕ ꯊꯦꯛꯀꯠꯂꯤ꯫ ꯇꯣꯡꯂꯤꯕ ꯆꯄꯜ ꯑꯗꯨꯁꯨ ꯐꯖꯕꯅ ꯂꯣꯏꯔꯦ꯫ ꯌꯦꯠꯀ ꯑꯣꯏꯒ ꯑꯣꯟꯅ ꯇꯩꯅꯅ ꯇꯣꯡꯂꯤ꯫ ꯁꯤꯜꯍꯩꯕ ꯃꯁꯥꯒꯤ ꯐꯤꯚꯝ ꯑꯗꯨ ꯎꯖꯔꯕ ꯃꯇꯨꯡ ꯀꯔꯤ ꯈꯜꯂꯕꯅꯣ ꯈꯪꯗꯦ, ꯃꯊꯟꯇ ꯇꯤꯡꯈꯠꯇꯅ ꯅꯣꯛꯂꯛꯏ꯫ ꯁꯤꯜꯍꯩꯕꯅ, ꯐꯖꯕꯅ ꯂꯣꯏꯔꯦ ꯑꯩꯗꯤ꯫ ꯀꯥꯟꯅꯗꯦ, ꯅꯨꯄꯤ ꯊꯤꯔꯅꯤ꯫ ꯁꯨꯃꯥꯏꯅ ꯁꯨꯝ ꯁꯦꯠ ꯆꯥꯕ ꯍꯧꯅꯗꯦ꯫ ꯅꯨꯄꯤ ꯊꯤꯔꯒ ꯅꯨꯄꯤ ꯁꯨꯍꯟꯒꯦ꯫ ꯀꯥꯟꯅꯗꯦ, ꯅꯨꯄꯤ ꯊꯤꯒꯦ꯫ ꯅꯨꯄꯤꯁꯤꯗꯤ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦ꯫ ꯅꯨꯡꯁꯤꯕ ꯁꯥꯕꯅꯦ, ꯇꯥꯠ ꯍꯩꯕꯅꯦ, ꯑꯍꯦꯟꯕ ꯄꯥꯝꯕꯤꯅꯤ꯫ ꯑꯩꯅ ꯀꯔꯤ ꯂꯥꯟꯈꯤꯗꯨꯅ ꯑꯩꯕꯨ ꯍꯨꯟꯗꯣꯛꯑꯝꯃꯤꯕ? ꯑꯩꯕꯨ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ꯭ꯔꯣ? ꯅꯪ ꯄꯥꯞ ꯁꯣꯏꯗꯅ ꯄꯨꯅꯤ꯫ ꯃꯇꯝꯒꯤ ꯁꯥꯐꯨꯅ ꯍꯨꯝꯈ꯭ꯔꯕ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯀꯅꯥꯗ ꯇꯥꯏꯅꯔꯨꯒꯅꯤ ꯋꯥꯀꯠꯐꯝ ꯂꯩꯇ꯭ꯔꯕꯗ? ꯅꯣꯡꯗꯝꯕ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯑꯩꯉꯣꯟꯗ? ꯁꯤꯜꯍꯩꯕ ꯏꯁꯩ ꯁꯨꯔ ꯇꯥꯕꯣꯏ ꯇꯥꯗꯕꯣꯏ ꯉꯪꯂꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯪꯉꯛꯏ꯫ ꯃꯍꯥꯛꯅ ꯆꯪꯂꯛꯄꯒ ꯃꯃꯥ ꯃꯅꯤꯇꯣꯝꯕꯤꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯤꯜꯍꯩꯕ ꯌꯥꯝ ꯅꯣꯔꯃꯦꯜ ꯇꯥꯕ ꯁꯥꯗꯨꯅ ꯃꯆꯤꯟꯒꯗꯨ ꯃꯦꯜꯂꯒ ꯐꯩꯅ ꯊꯥꯡꯂꯗꯨꯅ ꯑꯗꯨꯁꯨ ꯇꯨꯔꯣꯏ ꯉꯝꯂꯣꯏ ꯉꯥꯛꯇꯨꯅ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯈꯣꯟꯒ ꯁꯦꯝꯂꯒ ꯍꯥꯏꯔꯛꯏ꯫ ꯁꯤꯜꯍꯩꯕꯅ, ꯏꯃꯥ, ꯅꯆꯥ ꯍꯜꯂꯛꯑꯦ꯫
ꯃꯅꯤꯇꯣꯝꯕꯤꯅ ꯍꯟꯗꯤ ꯍꯟꯕꯤꯔꯛꯑꯕꯣꯏꯔꯦ ꯏꯆꯥꯗꯤ? ꯁꯤꯜꯍꯩꯕꯅ ꯑꯧ ꯍꯜꯂꯛꯑꯦ ꯏꯃꯥ꯫ ꯆꯥꯛ ꯊꯤꯕꯤꯔꯝꯃꯕ ꯅꯠꯇ꯭ꯔꯣ ꯀꯂꯦꯝ? ꯃꯅꯤꯇꯣꯝꯕꯤꯅ ꯊꯤꯔꯝꯃꯕꯅꯤ ꯏꯆꯥꯒꯤ ꯁꯣꯏꯗꯅꯕ ꯏꯃꯥꯅ ꯍꯣꯠꯅꯖꯔꯝꯃꯕꯅꯤ, ꯀꯠꯄꯤꯔꯨꯔꯣ ꯀꯠꯄꯤꯔꯨꯔꯣ꯫ ꯁꯤꯜꯍꯩꯕꯅ ꯑꯩꯈꯣꯏ ꯄꯂꯦꯝꯇꯅꯤ ꯃꯆꯥ ꯑꯩꯒꯤ ꯈꯟꯕꯤꯕ, ꯀꯗꯥꯏꯗ ꯂꯩꯍꯧꯒꯦ ꯄꯂꯦꯝ? ꯃꯅꯤꯇꯣꯝꯕꯤꯅ ꯃꯅꯤꯡ ꯊꯣꯡꯗ ꯈꯨꯗꯦꯡꯅ ꯎꯞꯄꯒ ꯊꯝꯃꯕꯅꯤ꯫ ꯁꯤꯜꯍꯩꯕꯅ ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯕ ꯐꯥꯒꯤꯗꯣ ꯃꯇꯥꯡ ꯆꯥꯗꯦ ꯍꯥꯏ ꯋꯥꯅꯤ, ꯀꯥꯏ ꯂꯩꯍꯧꯒꯦꯕ? ꯆꯥꯛ ꯂꯥꯝꯕꯅ ꯄꯨꯛꯀꯁꯦ ꯒꯨꯔꯨ ꯒꯨꯔꯨ ꯈꯣꯡꯉꯦꯃꯤ꯫ ꯃꯅꯤꯇꯣꯝꯕꯤꯅ ꯏꯆꯥꯕꯨ ꯆꯥꯛꯀ ꯂꯥꯝꯕ ꯐꯥꯎꯕ꯭ꯔꯃꯤ? ꯁꯤꯜꯍꯩꯕꯅ ꯑꯃꯨꯛ ꯑꯧ ꯌꯥꯝ ꯂꯥꯝꯃꯤ ꯏꯃꯥ꯫ ꯃꯅꯤꯇꯣꯝꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯌꯨꯔꯦꯝ ꯊꯛꯄꯗꯨꯕꯨ ꯑꯣꯛꯇ꯭ꯔꯕꯅꯤ ꯏꯆꯥꯕꯨ, ꯏꯃꯥ ꯂꯩꯔꯨꯁꯨ ꯍꯥꯏꯕ꯭ꯔꯣ? ꯁꯤꯜꯍꯩꯕꯅ ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯕ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯍꯜꯂꯛꯂꯒ ꯆꯥꯛ ꯄꯤꯔꯣ ꯀꯥꯏꯅ ꯅꯣꯏ ꯅꯄꯥꯗꯨꯅ ꯆꯦꯡꯗꯣ ꯂꯦꯝꯅ ꯊꯥꯗꯔꯛꯄ꯭ꯔꯅꯦꯍꯦ? ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯆꯦꯡ ꯋꯥꯟꯒꯗꯧꯔꯤꯒꯦꯕ? ꯅꯄꯥꯡꯒꯜ ꯑꯗꯨꯛ ꯐꯕ ꯅꯪ ꯑꯃ ꯂꯩꯅ ꯂꯩꯅ ꯆꯦꯡ ꯋꯥꯟꯕ ꯐꯥꯎ ꯉꯝꯗ꯭ꯔꯦꯅꯦꯁꯦ꯫ ꯍꯛꯆꯥꯡꯁꯦ ꯉꯝꯗꯗꯅ ꯅꯍꯥꯟꯗꯒꯤ ꯀꯩꯊꯦꯜꯁꯨ ꯊꯣꯛꯇ꯭ꯔꯦ, ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯆꯦꯡꯗꯣ ꯋꯥꯟꯒꯗꯧꯔꯤꯕꯒꯦ? ꯃꯍꯥꯆꯟꯗꯥꯟ ꯅꯪꯗ ꯁꯤꯈ꯭ꯔꯣꯅꯦ, ꯅꯪ ꯂꯩꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ? ꯅꯊꯤꯕꯣꯡ ꯈꯔ ꯊꯛꯆꯤꯟ ꯆꯥꯁꯤꯜꯂꯒ ꯄꯪꯂꯩꯗ ꯂꯩꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯪꯕꯣ? ꯅꯄꯨꯟꯁꯤꯗꯣ ꯑꯗꯨꯝ ꯂꯦꯜꯂꯒꯦ ꯍꯥꯏꯕ꯭ꯔꯕ? ꯁꯤꯜꯍꯩꯕꯅ ꯑꯣ ꯑꯩꯅ ꯌꯨ ꯈꯔ ꯊꯛꯄꯁꯤꯗꯅꯤꯅꯦ ꯏꯃꯥꯅ ꯉꯥꯡꯂꯤꯁꯦ꯫ ꯑꯩꯕꯨ ꯍꯥꯟꯅ ꯌꯨ ꯊꯛꯑꯝꯕ꯭ꯔꯣ? ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ꯭ꯔꯕ ꯍꯥꯟꯅ? ꯑꯩ ꯅꯤꯁꯥ ꯆꯥꯔꯝꯕ꯭ꯔꯣ? ꯑꯩ ꯀꯃꯥꯏꯅ ꯍꯧꯔꯛꯈꯤꯒꯦ ꯏꯃꯥ? ꯃꯦꯝꯇꯣꯝꯕꯤꯅ ꯂꯩꯀꯥꯏꯁꯤꯗ ꯍꯧꯖꯤꯛꯄꯨ ꯅꯪꯗꯧꯅ ꯇꯧꯕ ꯀꯅꯥ ꯌꯥꯎꯔꯤꯒꯦꯅꯦ? ꯏꯃꯥꯏꯁꯦ ꯊꯥꯡꯒꯠꯄ ꯉꯝꯗ꯭ꯔꯦꯅꯦ ꯏꯕꯨꯡꯉꯣ꯫ ꯃꯇꯝ ꯑꯃꯒꯤ ꯑꯩꯒꯤ ꯏꯆꯥ ꯁꯤꯜꯍꯩꯕꯗꯣ ꯑꯃꯨꯛꯇꯗꯤ ꯑꯣꯏꯔꯒꯣꯕ ꯀꯩꯗꯧꯕꯒꯦ? ꯅꯪꯕు ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯏꯍꯩꯗ ꯍꯩ ꯍꯥꯏꯗꯨꯅ ꯁꯤꯜꯍꯩꯕ ꯍꯥꯏꯅ ꯊꯣꯟꯈꯤꯕꯅꯤꯅꯦ ꯅꯃꯤꯡꯁꯤꯁꯨ, ꯍꯧꯖꯤꯛꯇꯤ ꯌꯨ ꯊꯛꯄꯗ ꯉꯥꯏꯔꯦ ꯍꯩꯔꯤꯁꯦ꯫ ꯁꯤꯜꯍꯩꯕꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯅꯥꯅ ꯂꯩꯈꯥ ꯇꯥꯍꯜꯂꯝꯕꯅꯣ? ꯏꯃꯥꯁꯨ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ? ꯃꯅꯤꯇꯣꯝꯕꯤꯅ ꯏꯕꯨꯡꯉꯣ ꯊꯤꯛ ꯅꯦꯝꯕꯅ ꯊꯥ ꯂꯥꯝꯒꯦ ꯈꯟꯒꯅꯨ, ꯃꯥꯟꯅꯕ ꯎꯆꯦꯛ ꯆꯥꯛꯇꯥꯃꯤꯟꯅꯕꯅꯤ, ꯑꯗꯨꯃꯛꯅ ꯃꯤꯁꯨ ꯃꯍꯥꯛꯀꯤ ꯆꯥꯅꯕ ꯂꯝꯕꯤ ꯑꯗꯨ ꯊꯤꯖꯈꯤꯕꯅꯤꯗꯅ꯫ ꯁꯤꯜꯍꯩꯕꯅ ꯏꯃꯥ ꯑꯩꯗꯤ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯅꯦ, ꯃꯥꯅ ꯑꯍꯦꯟꯕ ꯄꯥꯝꯕꯗꯒꯤ ꯑꯩꯕꯨ ꯏꯔꯥꯜ ꯀꯌꯥ ꯄꯤꯁꯤꯜꯂꯝꯂꯒ ꯆꯠꯈꯤꯕꯅꯦ, ꯑꯩ ꯌꯥꯝꯅ ꯋꯥꯏ ꯏꯃꯥ꯫ ꯃꯅꯤꯇꯣꯝꯕꯤꯅ ꯏꯃꯥꯁꯨ ꯈꯪꯉꯤꯅꯦ ꯂꯣꯏꯅ, ꯌꯨ ꯊꯛꯑꯒ ꯐꯗꯧꯔꯤꯕ꯭ꯔꯕ ꯅꯪꯒꯤ ꯑꯋꯥꯕꯗꯣ? ꯁꯤꯜꯍꯩꯕꯅ ꯃꯁꯤ ꯊꯛꯑꯕꯗꯤ ꯋꯥꯈꯜꯁꯦ ꯈꯔ ꯄꯣꯊꯥꯏ ꯏꯃꯥ꯫ ꯃꯃꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯄꯥꯡꯗꯕ ꯃꯤ ꯑꯃꯒꯨꯝ ꯅꯪꯅ ꯅꯤꯁꯥꯗ ꯇꯥꯏꯅꯔꯤꯕꯅꯤ, ꯀꯥꯟꯅꯗꯦ ꯊꯕꯛ ꯁꯨꯔꯁꯨ ꯆꯠꯂꯣ, ꯁꯦꯜ ꯄꯨꯁꯤꯜꯂꯛꯎ, ꯆꯥꯛꯇꯣ ꯆꯥꯅꯤꯡꯉꯕꯗꯤ ꯁꯦꯟꯗꯣ ꯇꯥꯜꯂꯒ ꯆꯦꯡꯗꯣ ꯋꯥꯜꯂꯛꯎ, ꯀꯩ ꯀꯥꯟꯗꯕꯗ ꯉꯥꯎꯁꯤꯟꯅꯗꯅꯕ꯫ ꯁꯤꯜꯍꯩꯕ ꯇꯁꯦꯡꯅ ꯉꯁꯤꯗꯤ ꯋꯥꯔꯧꯔꯦ, ꯃꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕ ꯃꯩꯆꯥꯛ ꯑꯁꯤ ꯀꯅꯥ ꯑꯃꯠꯇꯅ ꯎꯕꯤꯗꯦ ꯈꯟꯗꯨꯅ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯃꯍꯥꯛ ꯑꯐ ꯐꯠꯇ ꯈꯪꯂꯛꯇ꯭ꯔꯦ, ꯃꯃꯥꯗ ꯑꯣꯟꯈꯠꯂꯛꯏ ꯏꯃꯥꯅ ꯑꯩꯕꯨ ꯅꯆꯥ ꯅꯠꯇꯕꯒꯨꯝ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯆꯥꯛ ꯆꯥꯅꯤꯡꯉꯗꯤ ꯁꯦꯟ ꯇꯥꯜꯂꯨꯅ ꯇꯠꯇꯅ ꯍꯥꯏꯔꯤꯁꯤ ꯀꯩꯒꯤꯅꯣꯕ ꯏꯃꯥ? ꯀꯔꯤꯅꯦꯒꯦ ꯁꯤꯗꯤ? ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯏꯕꯨꯡꯉꯣ ꯏꯃꯨꯡꯁꯤꯗ ꯋꯥ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯁꯤꯜꯍꯩꯕꯅ ꯊꯠꯂꯛꯏ ꯌꯥꯔꯦ ꯏꯃꯥ, ꯑꯩ ꯂꯣꯏ ꯈꯪꯉꯤ, ꯑꯩꯁꯦ ꯉꯥꯎꯁꯤꯟꯅꯩ, ꯌꯨꯔꯦꯝ ꯊꯛꯏ, ꯑꯩꯅ ꯏꯃꯥꯕꯨ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯌꯣꯜꯂꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯐꯩ, ꯑꯩ ꯉꯁꯤꯗꯒꯤ ꯍꯧꯖꯤꯛꯃꯛ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯤ, ꯑꯩ ꯁꯦꯜ ꯇꯥꯜꯂꯨꯅꯤ, ꯁꯦꯜ ꯄꯨꯔꯒ ꯌꯨꯝꯁꯤꯗ ꯂꯥꯛꯀꯅꯤ꯫ ꯃꯅꯤꯇꯣꯝꯕꯤꯅ ꯏꯕꯨꯡꯉꯣ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ꯫ ꯈꯥꯝꯃꯅꯨ ꯏꯃꯥ, ꯑꯩ ꯆꯠꯂꯦ꯫ ꯃꯅꯤꯇꯣꯝꯕꯤ ꯁꯥꯎꯅꯤꯡꯕꯒꯤ ꯃꯆꯥꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯄꯉꯥꯡꯗ ꯉꯥꯡꯖꯕꯒꯤ ꯋꯥꯅꯤ, ꯃꯆꯥꯅ ꯁꯥꯎꯈꯤꯕꯗꯨꯗ ꯃꯍꯥꯛ ꯃꯤꯄꯥꯏꯕ ꯄꯣꯛꯂꯛꯏ꯫ ꯃꯅꯤꯇꯣꯝꯕꯤꯅ ꯏꯕꯨꯡꯉꯣ ꯀꯥꯏꯗꯅꯣ ꯅꯪꯅ ꯆꯠꯂꯤꯗꯨꯕꯣ? ꯉꯥꯏꯈꯣ ꯍꯥꯏ ꯋꯥꯅꯤ꯫ ꯃꯅꯤꯇꯣꯝꯕꯤ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ꯫ ꯁꯤꯜꯍꯩꯕ ꯃꯃꯥꯅ ꯂꯥꯎꯔꯤꯕꯗꯨ ꯇꯥꯕ ꯅꯠꯇꯦ, ꯍꯥꯏꯔꯪ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤꯕꯅꯤ꯫ ꯁꯤꯜꯍꯩꯕꯅ ꯏꯃꯥꯅꯁꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ, ꯅꯨꯄꯤꯅꯁꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯦ, ꯃꯁꯤꯗꯅꯦ ꯅꯨꯄꯤ ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯁꯦ, ꯊꯥꯖꯕ ꯌꯥꯗꯦ ꯍꯥꯏꯔꯤꯁꯦ꯫ ꯑꯩꯕꯨ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ꯭ꯔꯥ ꯍꯥ? ꯑꯩ ꯒ꯭ꯔꯦꯖꯨꯑꯦꯁꯟꯗ ꯒꯣꯜ ꯃꯦꯗꯥꯂꯤꯁꯅꯦ, ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯒꯦ ꯈꯟꯅ ꯁꯥꯒꯠꯂꯝꯕ ꯑꯁꯥ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯎꯃꯥꯏꯕꯤ ꯑꯃꯅ ꯄꯥꯏꯁꯤꯜꯂꯛꯇꯅ ꯑꯁꯥꯒ ꯍꯦꯛ ꯀꯥꯏꯈꯤꯗ꯫ ꯑꯩ ꯌꯨ ꯍꯥꯟꯅ ꯊꯛꯂꯝꯕ꯭ꯔꯣ? ꯅꯪꯅ ꯑꯩ ꯌꯨ ꯊꯛꯄ ꯍꯦꯟꯈꯤꯕꯅꯦ, ꯅꯪꯅ ꯑꯩ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩ ꯌꯨ ꯊꯛꯈꯤꯕꯅꯤ ꯊꯣꯏꯕꯤ꯫ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯁꯤꯅꯤ, ꯑꯩ ꯌꯥꯝ ꯄꯦꯟꯗꯦ꯫ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯅꯪꯅ ꯑꯩꯒ ꯊꯦꯡꯅꯗꯕ, ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅ ꯇꯥꯃꯣꯆꯥ ꯍꯥꯏꯅ ꯀꯧꯕꯗꯣ
ꯂꯥꯛꯈꯤꯗꯕ ꯀꯨꯏꯔꯦ ꯊꯣꯏꯕꯤ I really miss you ꯊꯣꯏꯕꯤ ꯁꯤꯜꯍꯩꯕ ꯂꯥꯎ ꯂꯥꯎꯗꯨꯅ ꯁꯣꯔꯣꯛ ꯑꯗꯨꯗ ꯆꯠꯂꯤ ꯁꯣꯝꯗꯅ ꯂꯝꯖꯤꯡꯕꯤ ꯄ꯭ꯔꯤꯌꯥꯒ ꯂꯣꯏꯅꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯁꯨꯝ ꯂꯥꯛꯏ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏ ꯁꯤꯜꯍꯩꯕꯅ ꯂꯝꯕꯤꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯍꯥꯏꯔꯒ ꯆꯠꯄꯗꯨ ꯎꯔꯛꯏ ꯂꯝꯖꯤꯡꯕꯤꯅ ꯄ꯭ꯔꯤꯌꯥ ꯀꯩꯅꯣ ꯁꯤ ꯅꯨꯄꯥꯁꯤꯕꯣ ꯌꯨ ꯉꯥꯎꯔꯤꯖꯥꯠꯂꯣ ꯃꯥꯜꯂꯤ ꯀꯗꯣꯝꯗ ꯆꯠꯇꯣꯏꯅꯣ ꯂꯝꯕꯤꯁꯦ ꯃꯥꯅ ꯂꯣꯏ ꯀꯥꯟꯁꯤꯜꯂꯒ ꯂꯩꯔꯦ ꯍꯣꯔꯟꯗꯣ ꯑꯝꯇ ꯄꯤꯌꯣ ꯍꯟꯗꯣꯛꯄ꯭ꯔꯥ ꯌꯦꯡꯉꯣꯕ ꯂꯝꯖꯤꯡꯕꯤ ꯍꯣꯔꯟꯗꯣ ꯀꯟꯅ ꯈꯣꯡꯉꯤ ꯁꯤꯜꯍꯩꯕꯗꯤ ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯂꯒ ꯂꯩ ꯂꯝꯖꯤꯡꯕꯤꯁꯨ ꯁꯥꯎꯅꯤꯡꯃꯟꯗꯅ ꯒꯥꯔꯤꯗꯨ ꯈꯥꯝꯃꯒ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯂꯥꯎꯔꯛꯏ ꯑꯣꯏ ꯁꯤꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ ꯍꯣꯔꯟ ꯈꯣꯡꯉꯤꯁꯤ ꯉꯁꯥꯏꯗꯒꯤ ꯁꯤꯜꯍꯩꯕꯁꯨ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯆꯠꯂꯝꯕꯗꯒꯤ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯊꯣꯔꯛꯏ ꯑꯥꯏ ꯅꯨꯄꯤꯅꯤꯅꯦ ꯌꯥ ꯃꯁꯛꯀꯁꯨ ꯐꯖꯩꯅꯦ ꯁꯤꯗꯤ ꯂꯝꯖꯤꯡꯕꯤꯅ ꯁꯤꯅꯤꯡꯉꯕꯣ ꯁꯣꯔꯣꯛꯇ ꯐꯜꯂꯒ ꯆꯠꯂꯤꯗꯨꯕꯣ ꯁꯤꯜꯍꯩꯕꯅ ꯍꯩ ꯃꯁꯛ ꯏꯐ ꯐꯖꯒꯩ ꯏꯁꯧꯒ ꯂꯥꯡꯉꯤꯅꯦ ꯄꯛꯆꯗꯦꯗ ꯂꯝꯖꯤꯡꯕꯤ ꯉꯛꯄꯅ ꯂꯣꯏꯔꯦ ꯁꯥꯎꯁꯨ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯃꯍꯥꯛ ꯂꯝꯖꯤꯡꯕꯤꯅ ꯂꯝꯕꯤꯗꯣ ꯆꯠꯄ ꯍꯩꯇ꯭ꯔꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕꯤꯌꯨ ꯂꯦꯡꯗꯅ ꯅꯤꯁꯥ ꯈꯔ ꯆꯥꯔꯒ ꯂꯝꯕꯤꯗ ꯑꯉꯥꯎ ꯑꯐꯩꯗꯧꯅ ꯊꯣꯛꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ ꯑꯗꯨꯏ ꯁꯔꯨꯛ ꯊꯕꯛ ꯁꯨꯔꯒ ꯂꯩꯌꯣ ꯌꯥꯝ ꯂꯦꯝꯅ ꯁꯤꯜꯍꯩꯕ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯤꯅ ꯃꯉꯣꯟꯗ ꯃꯤꯔꯦꯝ ꯑꯃꯒꯨꯝ ꯎꯔꯛꯄ ꯂꯣꯏꯅꯔꯛꯄꯁꯤ ꯃꯍꯥꯛ ꯌꯥꯅꯤꯡꯗꯦ ꯃꯌꯨꯝꯗꯒꯤ ꯏ ꯈꯔ ꯁꯥꯒꯠꯂꯒ ꯊꯣꯛꯂꯛꯄꯅ ꯂꯝꯖꯤꯡꯕꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯄꯥ ꯆꯥꯅꯈ꯭ꯔꯦ ꯃꯍꯥꯛꯅ ꯀꯟꯅ ꯂꯥꯎꯊꯠꯂꯛꯏ ꯀꯔꯤ ꯍꯥꯏꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯉꯣꯟꯗ ꯑꯦꯗꯚꯥꯏꯁ ꯄꯤꯔꯤꯕ ꯅꯪ ꯀꯅꯥꯅꯣ ꯅꯪ ꯑꯩ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯂꯝꯖꯤꯡꯕꯤ ꯃꯁꯥꯗꯣ ꯑꯀꯤꯕ ꯐꯥꯎꯔꯛꯏ ꯙꯞ ꯇꯧꯔꯛꯄꯗꯨꯗ ꯃꯅꯤꯡ ꯈꯖꯤꯛ ꯍꯜꯂꯤ ꯁꯤꯜꯍꯩꯕꯅ Do you know who I am? Do you know the reason why everybody hate me? ꯑꯩ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ ꯃꯤ ꯃꯥꯟꯕ꯭ꯔꯥ ꯍꯥ ꯆꯠꯂꯣ ꯅꯣꯏ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛꯀꯗꯤ ꯄꯤꯔꯛꯀꯅꯨ ꯆꯠꯂꯣ ꯂꯝꯖꯤꯡꯕꯤꯅ ꯁꯣꯝꯅ ꯌꯥꯝ ꯂꯥꯟꯅ ꯈꯟꯕꯤꯔꯦ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯁꯤꯜꯍꯩꯕꯅ ꯊꯜꯂꯛꯏ It's okay. Just leave me alone. You can go now. ꯁꯤ ꯍꯥꯏꯔꯒ ꯁꯤꯜꯍꯩꯕꯒꯤ ꯃꯈꯨꯠꯇꯨ ꯂꯝꯕꯤꯔꯣꯝꯗ ꯊꯤꯜꯂꯤ ꯂꯝꯖꯤꯡꯕꯤ ꯊꯤꯟꯊꯕ ꯇꯧꯗꯨꯅ ꯒꯥꯔꯤꯗꯨ ꯀꯥꯈꯠꯂꯒ ꯊꯧꯔꯒ ꯂꯥꯛꯏ ꯒꯥꯔꯤꯗꯨ ꯊꯧꯅ ꯋꯥꯈꯜ ꯈꯜꯂꯛꯏ ꯃꯥꯅ ꯁꯛꯈꯪꯗꯕ ꯅꯨꯄꯥꯗꯨꯗ ꯉꯥꯡꯈ꯭ꯔꯤꯕꯁꯤꯡꯗු ꯌꯥꯝꯅ ꯁꯣꯏꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯉꯥꯡꯉꯨꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯇꯥꯎꯗꯨꯅ ꯒꯥꯔꯤꯗꯨ ꯊꯧꯔꯤ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯄ꯭ꯔꯤꯌꯥꯁꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟꯗꯨꯅ ꯀꯧꯔꯛꯏ ꯂꯝꯖꯤꯡꯕꯤꯅ ꯍꯥ ꯍꯥꯎ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯅ ꯄ꯭ꯔꯤꯌꯥꯅ ꯀꯩꯅꯣ ꯃꯪꯉꯤꯗꯨꯅ ꯂꯝꯖꯤꯡꯕꯤꯅ ꯄ꯭ꯔꯤꯌꯥꯅ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯂꯝꯖꯤꯡꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯍꯧꯖꯤꯛꯀꯤ ꯅꯤꯄꯥꯗꯣ ꯃꯥꯅ ꯉꯥꯡꯈ꯭ꯔꯤꯕꯁꯤꯡꯗꯨ ꯇꯥꯍꯧꯕ ꯅꯠꯇ꯭ꯔꯥ ꯇꯥꯍꯧꯋꯦ ꯏꯪꯂꯤꯁꯀ ꯌꯥꯝꯅ ꯊꯦꯠꯄꯗꯨ ꯅꯠꯇ꯭ꯔꯣ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯣ ꯃꯔꯧ ꯌꯥꯝꯅ ꯂꯩꯌꯦ ꯄ꯭ꯔꯤꯌꯥꯅ ꯈꯨꯝꯃꯛꯏ ꯑꯁ ꯅꯪꯁꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯏ ꯀꯥꯔꯛꯀꯅꯤ ꯂꯝꯕꯤꯗ ꯌꯨ ꯉꯥꯎꯔꯒ ꯂꯥꯛꯄ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯔꯒ ꯃꯔꯧ ꯂꯩ ꯑꯗꯨ ꯑꯗꯥ ꯀꯥꯏꯅ ꯄꯛꯇꯦ ꯅꯪꯀꯣ ꯅꯪꯒꯤ ꯃꯤꯅꯨꯡꯁꯤꯗꯣ ꯃꯇꯥꯡ ꯆꯥꯗꯦ ꯑꯩ ꯁꯥꯎꯔꯛꯀꯅꯤ ꯂꯝꯖꯤꯡꯕꯤꯅ ꯃꯤꯅꯨꯡꯁꯤꯒꯤ ꯋꯥ ꯉꯥꯛꯇꯁꯨ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯈꯔꯗꯤ ꯊꯣꯛꯈꯤꯕ ꯃꯥꯜꯂꯤ ꯃꯍꯥꯛꯀꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯀꯔꯤꯒꯨꯝꯕ ꯋꯥ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯄ꯭ꯔꯤꯌꯥꯅ ꯊꯜꯂꯛꯏ ꯑꯗꯨ ꯑꯃꯨꯛ ꯊꯤꯒꯠꯂꯨꯒꯦ ꯍꯥꯏꯕ꯭ꯔꯕ ꯑꯗꯨꯒ ꯐꯤꯂꯝꯒꯤ ꯇꯥꯏꯞꯇ ꯀꯣꯏꯅꯒꯦ ꯍꯥꯏꯔꯕ ꯅꯪ ꯌꯥꯝ ꯄꯛꯇꯦ ꯍꯥꯏꯁꯤꯅꯤ ꯂꯝꯖꯤꯡꯕꯤꯅ ꯑꯁ ꯄ꯭ꯔꯤꯌꯥ ꯇꯜꯂꯤꯍꯦ ꯅꯪꯁꯦ ꯐꯔꯛ ꯌꯥꯝ ꯉꯥꯡꯉꯤꯕꯨ ꯑꯩꯅ ꯍꯥꯏꯕꯗꯤꯀꯣ ꯁꯨꯝ ꯃꯥꯒꯤ ꯃꯑꯣꯡ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯑꯝꯗꯧꯕ ꯃꯥꯜꯂꯦ ꯍꯥꯏꯕꯅꯤ ꯅꯪꯅ ꯃꯔꯣꯟ ꯑꯃ ꯄꯦꯜꯂꯤꯍꯦ ꯄ꯭ꯔꯤꯌꯥꯅ ꯀꯔꯤ ꯐꯔ ꯇꯥꯅꯤꯡꯗꯦ ꯊꯦꯡꯉꯦ ꯆꯠꯂꯣ ꯑꯝꯇ ꯀꯣꯂꯦꯖ ꯌꯧꯔꯨꯁꯤ ꯂꯝꯖꯤꯡꯕꯤꯅ ꯀꯣꯂꯦꯖꯇꯗꯤ ꯀꯩꯗꯧꯔꯨꯗꯣꯏꯕ ꯑꯣ ꯑꯦꯃꯤ ꯀꯥꯔꯗ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯨꯁꯦ ꯍꯥꯏꯕ ꯑꯣ ꯍꯣꯏ ꯆꯠꯂꯁꯦ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯀꯣꯂꯦꯖ ꯔꯣꯝꯗ ꯒꯥꯔꯤꯗꯨ ꯊꯧꯔꯛꯏ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯂꯝꯖꯤꯡꯕꯤ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩ ꯃꯅꯝꯃ ꯂꯤꯛꯂꯥꯁꯨ ꯃꯆꯟꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯅꯕ ꯄꯥꯎ ꯍꯥꯏꯕ ꯆꯪꯂꯛꯏ ꯂꯤꯛꯂꯥꯅ ꯊꯣꯏ ꯂꯝꯖꯤꯡꯕꯤꯅ ꯀꯩ ꯍꯥꯏꯒꯦ ꯅꯃꯥ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕꯣ ꯅꯪꯕꯣ ꯄꯥꯔꯤꯌꯦ ꯅꯣꯏ ꯇꯥꯃꯣꯅꯅꯦ ꯕ꯭ꯔꯦꯛꯐꯥꯁꯇꯣ ꯑꯁꯣꯝꯗ ꯄꯨꯟꯅ ꯆꯥꯔꯁꯦ ꯍꯥꯏꯍꯧꯕꯅꯦ ꯅꯪꯒꯁꯨ ꯋꯥꯔꯤ ꯁꯥꯒꯗꯕ ꯂꯩ ꯍꯥꯏꯍꯧꯏ ꯂꯥꯛꯑꯣ ꯇꯥꯃꯣ ꯉꯥꯏꯍꯧꯔꯕꯅꯦ ꯏꯅꯝꯃ ꯂꯥꯛꯑꯒꯦ ꯑꯩ ꯍꯣꯏ ꯂꯥꯛꯑꯣꯀꯣ
ꯂꯤꯛꯂꯥ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯂꯝꯖꯤꯡꯕꯤ ꯀꯤꯆꯟ ꯂꯣꯝꯗ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯏ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯀꯔꯤꯅꯣ ꯈꯔ ꯁꯣꯜꯂꯤ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛꯇ ꯄꯥꯕꯁꯤꯗ ꯌꯦꯠꯈ꯭ꯔꯄꯣꯠꯅꯤ ꯑꯩꯈꯣꯏ ꯇꯥꯃꯣꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯗꯣꯏꯖꯥꯠꯅꯣ ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ ꯃꯥꯅ ꯋꯥꯔꯤ ꯁꯥꯗꯧꯕ ꯂꯩ ꯍꯥꯏꯔꯛꯄꯁꯤꯃ ꯑꯐ ꯅꯨꯡꯉꯥꯏꯗꯤ ꯑꯣꯏꯔꯝꯃꯔꯣꯏ ꯑꯦꯗꯚꯥꯏꯁ ꯉꯥꯛꯇ ꯑꯗꯨꯁꯨ ꯇꯥꯅꯤꯡꯗꯕ ꯑꯩꯅ ꯉꯥꯡꯗꯅ ꯂꯥꯛꯄꯅ ꯀꯤꯆꯟꯁꯨ ꯌꯧꯔꯛꯏ ꯔꯣꯕꯥꯔꯠꯅ ꯍꯩ ꯀꯔꯤꯅꯣ ꯑꯃꯨꯛ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯅ ꯂꯝꯖꯤꯡꯕꯤ ꯃꯌꯥ ꯍꯤꯒꯠꯁꯟꯅꯩ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯇꯥꯃꯣ ꯄꯔꯥ ꯀꯥꯎꯈꯤꯕ ꯑꯗꯨ ꯁꯨꯝ ꯅꯤꯡꯁꯤꯡꯉꯝꯕꯅꯤꯗ ꯒꯨꯗ ꯑꯗꯨꯅꯤ ꯏꯆꯜ ꯍꯥꯏꯁꯤꯗꯤ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯣ ꯇꯥꯃꯣ ꯋꯥ ꯍꯥꯏꯒꯦ ꯀꯩ ꯋꯥꯅꯣ ꯇꯥꯃꯣ ꯉꯥꯏꯈꯣ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯍꯥꯟꯅ ꯆꯥꯁꯤꯟꯈꯣ ꯂꯤꯛꯂꯥꯔꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯉꯥꯡꯒꯤ ꯆꯥꯅꯕ ꯄꯨꯔꯛꯑꯣ ꯅꯪꯁꯨ ꯌꯥꯎꯔꯨ ꯂꯥꯛꯑꯣꯗꯅ ꯂꯝꯖꯤꯡꯕꯤ ꯕ꯭ꯔꯦꯛꯐꯥꯁꯇꯨ ꯆꯥꯕ ꯍꯧꯏ ꯑꯗꯨꯒ ꯃꯕꯨꯡꯗ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯝꯃꯤ ꯇꯥꯃꯣ ꯔꯣꯕꯥꯔꯠꯅ ꯍꯥꯎ ꯀꯩ ꯍꯥꯏꯒꯦ ꯄꯩꯁꯥ ꯈꯛꯇ ꯄꯤꯌꯣꯕ ꯀꯔꯤꯒꯤ ꯀꯩꯗ ꯁꯤꯖꯤꯟꯅꯗꯣꯏꯕ ꯂꯝꯖꯤꯡꯕꯤꯅ ꯑꯦꯛꯖꯥꯝ ꯆꯠꯄꯗ ꯁꯦꯠꯅꯕ ꯗ꯭ꯔꯦꯁ ꯈꯛꯇ ꯂꯩꯒꯦ ꯇꯧꯕꯅꯤ ꯀꯩꯅꯣ ꯅꯪ ꯗ꯭ꯔꯦꯁ ꯑꯗꯨ ꯌꯥꯝ ꯂꯩꯔꯤꯗꯨꯗꯤ ꯑꯗꯨ ꯑꯣꯏꯁꯨ ꯑꯅꯧꯕ ꯁꯦꯠꯅꯤꯡꯉꯤꯅꯦ ꯑꯩꯗꯤ ꯑꯗꯨꯗꯤ ꯅꯪꯅ ꯁꯦꯠꯅꯤꯡꯕꯗꯣ ꯍꯥꯏꯔꯛꯑꯣ ꯇꯥꯃꯣ ꯂꯩꯔꯛꯑꯒꯦ ꯂꯝꯖꯤꯡꯕꯤꯅ ꯑꯁ ꯁꯣꯏꯔꯦꯗꯅ ꯇꯥꯃꯣ ꯔꯣꯕꯥꯔꯠꯅ ꯃꯈꯥ ꯇꯥꯔꯛꯏ ꯀꯔꯤꯗ ꯁꯣꯏꯔꯤꯅꯣꯅꯦ ꯇꯥꯃꯣ ꯅꯪꯁꯦ ꯌꯥꯝ ꯇꯨꯀꯠꯆꯩꯍꯦ ꯀꯔꯤꯒꯤ ꯂꯤꯛꯂꯥꯁꯨ ꯅꯥꯀꯟꯗꯒꯤ ꯆꯥꯅꯕꯗꯨ ꯄꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕ ꯔꯣꯕꯥꯔꯠꯇ ꯄꯤꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯃꯆꯟꯅ ꯍꯥꯏꯔꯤꯕꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯂꯤꯛꯂꯥꯅ ꯑꯉꯥꯡꯅ ꯍꯥꯏꯁꯦ ꯀꯣꯛ ꯄꯤꯕꯤꯔꯣ ꯅꯨꯄꯤꯒꯤ ꯑꯄꯥꯝꯕꯕꯨ ꯅꯨꯄꯥ ꯅꯣꯏꯅ ꯈꯪꯕ ꯅꯠꯇꯦ ꯂꯝꯖꯤꯡꯕꯤꯅ ꯏꯅꯝꯃ ꯒꯨꯠꯂꯦꯍꯦ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ ꯁꯣꯅꯣ ꯆꯨꯔꯦ ꯔꯣꯕꯥꯔꯠꯅ ꯃꯣꯏ ꯃꯁꯦꯟ ꯃꯤꯆꯪꯒ ꯆꯪꯅꯩꯅꯦ ꯂꯝꯖꯤꯡꯕꯤꯅ ꯆꯥꯛꯆꯧꯑꯣ ꯂꯤꯛꯂꯥꯅ ꯑꯃꯨꯛ ꯌꯥꯔꯦꯁꯦ ꯁꯪꯒꯣꯝꯁꯤꯗ ꯂꯩꯔꯦ ꯌꯦꯔꯨꯝꯁꯤꯁꯨ ꯈꯣꯛꯑꯕꯅꯤ ꯁꯤꯗ ꯂꯣꯏ ꯂꯩꯔꯦ ꯆꯥꯅꯤꯡꯕꯗꯣ ꯈꯜꯂꯒ ꯆꯥꯊꯣꯛꯑꯣ ꯃꯇꯝ ꯃꯥꯡꯍꯜꯂꯅꯨ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤ ꯍꯣꯏ ꯏꯅꯝꯃ ꯔꯣꯕꯥꯔꯠꯅ ꯅꯪꯁꯨ ꯆꯥꯔꯣꯗꯅ ꯂꯤꯛꯂꯥꯅ ꯈꯨꯝꯂꯛꯏ ꯑꯩ ꯏꯃꯥ ꯂꯥꯛꯑꯒ ꯆꯥꯔꯒꯦ ꯀꯩꯅꯣ ꯏꯃꯥ ꯍꯜꯂꯛꯇ꯭ꯔꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯌꯦ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯦ ꯐꯔꯛ ꯌꯥꯝ ꯇꯥꯗꯧꯔꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯁꯨꯡꯇꯥ ꯍꯦꯛ ꯇꯥꯗꯦ ꯇꯥꯃꯣ ꯏꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯆꯠꯆꯁꯅꯨ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯏꯃꯥꯒꯤ ꯃꯄꯨꯛꯅꯤꯡ ꯋꯥꯔꯧꯈꯤꯅꯤ ꯑꯩꯈꯣꯏꯁꯨ ꯀꯣꯟꯅ ꯅꯤꯡꯉꯝꯍꯧꯔꯣꯏ ꯔꯣꯕꯥꯔꯠꯅ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯆꯨꯝꯕꯨꯗꯤ ꯆꯨꯝꯕ ꯑꯗ ꯂꯤꯛꯂꯥꯅ ꯐꯠꯊꯜꯂꯛꯏ ꯆꯨꯝꯂꯗꯤ ꯋꯥ ꯃꯈꯥ ꯇꯥꯕꯤꯔꯅꯨ ꯁꯠ ꯆꯥꯊꯣꯛꯄꯤꯔꯣ ꯑꯩꯁꯨ ꯀꯣꯂꯦꯖ ꯆꯠꯇꯣꯏꯅꯤ ꯔꯣꯕꯥꯔꯠꯅ ꯑꯁ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯜꯍꯧꯔꯒꯦ ꯁ꯭ꯋꯥꯏ ꯃꯇꯥꯡ ꯌꯧꯔꯛꯑꯗꯤ ꯂꯝꯖꯤꯡꯕꯤꯁꯨ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯇꯤꯡꯈꯠꯇꯅ ꯅꯣꯛꯊꯣꯔꯛꯏ ꯔꯣꯕꯥꯔꯠ ꯉꯛꯅ ꯃꯆꯟꯅꯨꯄꯤꯕꯨ ꯌꯦꯡꯂꯗꯨꯅ ꯀꯩꯅꯣ ꯅꯪꯒꯤꯗꯨꯅ ꯍꯣ ꯅꯁꯛꯇꯨ ꯌꯥꯝ ꯄꯛꯇꯕ ꯑꯩꯕꯨ ꯀꯔꯤꯗ ꯄꯛꯇ꯭ꯔꯒꯦ ꯈꯪꯗꯦ ꯇꯥꯃꯣ ꯅꯪ ꯌꯥꯝ ꯄꯛꯇꯦ ꯍꯥꯏꯁꯤꯅꯤ ꯌꯥꯔꯦꯁꯦ ꯇꯥꯃꯣ ꯋꯥ ꯍꯥꯏꯒꯦ ꯅꯪ ꯑꯦꯛꯖꯥꯝꯒꯤ ꯗꯦꯠꯇꯣ ꯀꯌꯥꯅꯦꯕ ꯍꯟꯗꯛꯀꯤ ꯗꯦꯠ 10ꯗꯒꯤ ꯍꯧꯗꯣꯏꯕ ꯑꯗꯨꯒ 23ꯗ ꯂꯣꯏꯗꯣꯏꯕ ꯑꯣ ꯍꯟꯗꯛꯁꯦ ꯅꯪ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯗꯣꯏꯅꯤꯅꯦꯀꯣ ꯂꯝꯖꯤꯡꯕꯤꯅ ꯍꯣꯏ ꯃꯤ ꯇꯥꯃꯣ ꯑꯗꯨꯝ ꯁꯨꯝ ꯍꯪꯉꯒ ꯂꯩ ꯈꯨꯝꯁꯨ ꯑꯗꯨꯝ ꯈꯨꯝꯃꯤꯕ ꯑꯩ ꯈꯗꯥꯡ ꯅꯥꯔꯦꯀꯣ ꯇꯥꯃꯣ ꯔꯣꯕꯥꯔꯠꯅ ꯈꯨꯝꯂꯛꯏ ꯍꯦꯛꯇ ꯀꯥꯎꯏꯅꯦ ꯑꯗꯣ ꯉꯁꯤꯗꯒꯤꯗꯤ ꯁꯨꯡꯀꯥꯎ ꯀꯥꯎꯔꯔꯣꯏ ꯅꯪꯗꯤ ꯃꯈꯥ ꯇꯧꯊꯈꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯣꯆꯤꯡꯒꯨꯝꯕ ꯑꯃ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯥ ꯈꯪꯗꯦ ꯑꯩ ꯀꯣꯟꯅ ꯍꯥꯏꯔꯛꯀꯦ ꯍꯩ ꯃꯗꯨ ꯌꯥꯗꯦ ꯅꯪꯅ ꯃꯈꯥ ꯇꯧꯊꯒꯦ ꯍꯥꯏꯔꯒꯗꯤ आदा तौनब अइना सिंदोइनी कोचिंग चटके हाइरसु आदा दुम लोइना सिंदोइबा होंगमजद्रे अइदि सिदा दुम तौनिये यारोय स्वाइगी इरांग मतासिगा आदा फजना तौगदबनी मचन थोइबिदी मरम मोपनिसे लमजिंगबिना इस थेंबिरानो तामो नंग पक्ति हाइसे अदनी सिदा तौरसु आदा तौरसु चप माने मी मणिपुर यूनिवर्सिटी दो क्लास फजना तौए हाइनी रोबर्टना कनाना हाइरिबा लमजिंगबिना प्रिया की मचे चे पिंकीना हाइनी मा हुजिक तौरिबने लम हेंगनुदा आदा तौगदबनिको मबुंग मचंदु वरी साबा याबा सारगा मरे येतनारमलगा लमजिंगबी सावगा चंखरे रोबर्टना चानानागा साविनी मसिंगांगसे मपालमदा चटिंगदि हारिदु नंगी खंगनबा अमा स्वाइदगा लैरबाना हंगबसिबु करी काइगेबा लिक्लाना लैसाबी फारबनी लक्नबदो खितोकपीरो इकाइरमलनी अंगांगसे रोबर्टना नते मागिसिबु असिंगबगी खंगनबगा लैरिजालो नंगबु खंगलाकप्रमी लिक्लाना लैतबनी हे मागी वारी पुंबा एंगोंदा लोइना लि अथुप अरोन अमता थमदबनी रोबर्टना मदु नंगी नथौनी नंगना फजना लोइना गदबनी
इचनसे मतोमतनी पिसक पिंगना बाबाना हुंदोकपिरमबनी मातबु मी ओइरदि खंदुना आई लाइक तंब तोकलगा सेन तांदुना माबु मी अमा ओइनबा सेमगे हाइदुना वासखिबनी ईश्वरगे थौजालदगी हौजिकति एसु सेल थोए मिरक तिले माबु मी ओइनबा सेमगनी नंगनसु हेक पोकमिनबा नचलमकनि खनगदबनी माना यादब थबक अमता तौबा यादे मधु हायेना अफा फत्तदी थिदोकदबनीको लिक्लाना होय तमो रॉबर्टना फरे पुंगसे आयोरे थेंगे ऐसु चनबा तौरगे अंगांगी पैसादो होरेल नंगना दुम पीख्रो होय तमो अदो चाकती हाप्रोनुदा थबक मफमदुम चारागे रॉबर्टसु थबक चनबा थोरई लिग्लासु मपुरोइबगी मतुंग इंदुना थोगलगली तंजादुदा ममा राधेसु केलोमदगी चंगी मचानुपा उबदा राधे चपलेपी राधेना इबुंगो अयुक्सिदा कदाइदनो रॉबर्टना इमा थबक मफमदा चलुगे तौबनी अंगांग गैदो करी करी नो वाटलेना फोन तौरामी अमुक तेंगसिलुगे तौबनी राधेना ओ फरे फरे चथोरो असुमना रॉबासु चतख्रब मतुंग लिक्ला गेट अदु लोनसिलमलगा इमुंगदा चंगे तौबदा मनेम राधेना कौरई बेमा कहेगी मा थोईदी लाइक पारी मा फरे फरे अदो इमा करी लेरगे आई कौजरउरा कौरुनुदा सुम इमाना हंगबनी अदो इमा करी इंसांग थोंसिगे नखोइना चानिंगबा अमा हेक्ता थोंग इचासिदी होय होय इमा लिग्लासु इमुंगदा चंगलई चाक थोंगनबा तौरी चाक तु राइस कुकर दा थांगतख्रे हेंजांगसु सेंबा लोइरगा थोंगनबा हाइदुना तौरी सौग्री अमा थोंगलगा खामेन कांगाव अमा ngौनबा हाइदुना सेम सारी थाव साहलबा मतुंग मरोय मपांग सिंगदु ngौबा लोइरगा खामेनदो अमु हापचिली आलू कुपना खाइरबा निंगथीजना चामलबा अदो अमु हापचिलगा ngौरी कांगौ अदु ngौना मतम कुइरबगी तुंगदा ताखिद्रबा खोंजेन अमखक खोंथांग नाइना निलकपगुम तौरई कइनो तामोचा अस मनम सिदिया साव यारे थोइबी आई ngasi खरा थपचिलुरे अमुक्तसु थप नत्री कइनोबा तामोचाना तौरिसे लाओ युमदा चंगनबा तौसे मीना उखरगा फजदे तामोचा नसा सोकनबा सिनगनु होय सोकनु नंगना तब तब हेक्ता पाइबा याबा मी रइसे नंगी ताता पंगथगदबा नुपादो आई नते अैगी वासे अमुक्ता ताखोबा तानिंगदे नंग नसागे असोइबा अमखक लोटसिननबा होनबदा मियोय चामदा मराल थांजिननबा होनरिबदो करिगिनो मदुगी महुत्ता नसाना नारालदो याजो नथमोय सेंगो ऐ हराउनी यागे मदुदी नते ओइद पादबा वाहि कयामा हाइजिनदुना ऐगी थमोय पंगथहनबा होनरि मदुदा ऐ पंगथगनि खनब्रो हा कइगिनो ऐबु अदुग याम लाना लौरिबा ऐगी वासे अमुक्तंगी ताबियु नंगी वातानबा ऐगी नाकोंग पांदेने नंग मफम असि थादोक्तुना यामना थुना चतख्रो चलो